ꯀꯩꯒꯤꯅꯣ ꯂꯩꯀꯥꯏꯁꯤꯗ ꯅꯣꯏꯅꯤ ꯀꯧꯁꯤꯗ ꯎꯅ ꯁꯟꯅꯅ ꯐꯝꯖꯟꯅꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯁꯤꯗꯒ ꯃꯤꯠ ꯌꯥꯝ ꯅꯥꯏꯅꯦ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯅꯨꯃꯤꯠꯇꯨ ꯅꯥꯗꯤ ꯀꯣꯠꯊꯣꯛꯈ꯭ꯔꯣ ꯁꯤ ꯀꯅꯥꯅꯦ ꯑꯩꯅꯣꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯏꯆꯦꯗꯤ ꯁꯤꯗ ꯏꯃꯥ ꯀꯤꯕꯨ ꯁꯤ ꯃꯆꯟꯅꯨꯄꯤꯔ ꯀꯩꯅꯣ ꯑꯩꯁꯦ ꯅꯪ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯤ ꯉꯁꯤ ꯅꯍꯥꯟꯕꯅꯤ ꯎꯔꯤꯁꯦ ꯅꯪ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯀꯂꯔ ꯄꯥꯏꯔꯦ ꯁꯤꯗꯤ ꯌꯥꯔꯣꯏ ꯁꯤꯗꯤ ꯑꯩ ꯃꯁꯤꯡ ꯂꯥꯛꯑꯒꯦ ꯁꯤ ꯅꯪ ꯅꯨꯄꯥꯗꯣ ꯅꯠꯇ꯭ꯔꯥ ꯑꯩ ꯄꯨꯔ ꯆꯠꯈ꯭ꯔꯅꯤ ꯃꯥ ꯉꯁꯤꯗꯤ ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯕ ꯁꯤ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯅꯨꯄꯥ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯅꯨꯄꯥ ꯅꯪꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯔꯛꯀꯅꯨꯗ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏꯗꯤ ꯎꯅꯔꯤꯁꯦ ꯅꯪ ꯑꯍꯥꯟꯕꯅꯤ ꯎꯔꯤꯁꯦ ꯉꯁꯥꯏꯒꯤ ꯃꯪꯗ ꯀꯩꯅꯣ ꯈꯨꯗꯣꯏꯕꯤꯗꯨꯅ ꯅꯪꯅ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯂꯩ ꯄꯤꯔꯝꯕ꯭ꯔꯣ ꯄꯤꯔꯝꯗꯕ꯭ꯔꯣ ꯀꯅꯥ ꯃꯪꯗ ꯑꯩ ꯃꯪꯗ ꯅꯪ ꯃꯪꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪ ꯏꯇꯦ ꯇꯤꯗꯣ ꯃꯥꯒ ꯍꯥꯟꯅ ꯈꯪꯅꯔꯝꯕ꯭ꯔꯥ ꯀꯣꯏꯅꯔꯝꯃꯦ ꯀꯔꯤꯗꯤ ꯋꯥꯔꯤꯅꯣꯗ ꯏꯕ ꯃꯁꯛꯅꯤ ꯒꯨꯝꯕꯤ ꯃꯥꯟꯕꯁꯦ ꯀꯅꯥ ꯑꯩꯈꯣꯏꯗꯨꯅꯣ ꯀꯩꯅꯣ ꯈꯪꯉꯦ ꯅꯪ ꯃꯌꯥꯝ ꯌꯥꯝꯕꯗꯣ ꯑꯁꯨꯝ ꯅꯦꯝꯕ ꯁꯨꯛ ꯄꯤꯛꯄ ꯃꯤꯁꯨ ꯀꯅꯥ ꯅꯪ ꯅꯪꯅ ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗ ꯂꯥꯛꯑꯒ ꯀꯩꯗꯧꯔꯝꯕ ꯑꯩꯉꯣꯟꯗ ꯀꯩ ꯍꯥ ꯃꯪꯗ ꯂꯥꯛꯑꯒ ꯀꯩꯗꯧꯔꯝꯒꯦꯕ ꯅꯪ ꯂꯩ ꯄꯤꯔꯝꯃꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯩꯉꯣꯟꯗ ꯍꯥ ꯑꯩ ꯃꯁꯛ ꯈꯪꯗꯦ ꯀꯩꯅꯣ ꯅꯪ ꯍꯥ ꯅꯪ ꯊꯥꯒꯦ ꯅꯪ ꯍꯥꯠꯇꯣꯛꯑꯒꯦ ꯅꯪ ꯅꯪ ꯁꯦ ꯑꯩ ꯍꯥꯏꯒꯦ ꯁꯤ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯑꯩꯁꯦ ꯃꯥꯅ ꯂꯣꯟꯅ ꯂꯧꯕ ꯅꯨꯄꯤ ꯈꯪꯉꯕ꯭ꯔꯥ ꯅꯪꯗꯣ ꯐꯩ ꯑꯗꯨꯝ ꯁꯥꯎꯅꯤꯡꯉꯅꯤꯗ ꯑꯗꯩꯗꯤ ꯊꯥꯖꯕ꯭ꯔꯥ ꯊꯥꯖꯕ꯭ꯔꯥ ꯑꯩ ꯍꯥꯏꯒꯦ ꯉꯔꯥꯡ ꯃꯪꯗꯅꯦ ꯂꯩ ꯄꯤꯔꯝꯃꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯥꯅ ꯂꯩ ꯄꯤꯔꯝꯃꯤꯕ ꯂꯩ ꯈꯪꯕ꯭ꯔꯥ ꯅꯪ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯁꯤꯗ ꯄꯨꯁꯤꯜꯂꯗꯤ ꯀꯩꯅꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪ ꯑꯩꯉꯣꯟꯗ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯥ ꯂꯩꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯅꯪ ꯅꯨꯄꯥ ꯐꯪꯗ꯭ꯔꯥ ꯃꯤ ꯅꯨꯄꯥ ꯃꯨꯜꯂꯤꯁꯦ ꯀꯩꯅꯣ ꯀꯩ ꯅꯨꯄꯥ ꯐꯪꯗꯕ ꯀꯩꯅꯣ ꯅꯣꯏ ꯁꯥꯏ ꯂꯥꯛꯄ ꯌꯥꯕ ꯃꯐꯝ ꯅꯠꯇꯦꯗ ꯁꯤ ꯃꯊꯣꯡ ꯈꯪꯗꯕ ꯑꯩꯁꯦ ꯅꯨꯄꯥ ꯐꯪꯗ꯭ꯔꯦ ꯈꯪꯉꯗꯤ ꯅꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯅꯨꯄꯥ ꯑꯃ ꯁꯤꯟꯅꯕ ꯍꯥ ꯑꯁꯤ ꯃꯀꯣꯛ ꯈꯔ ꯆꯥꯛꯄ꯭ꯔꯣ ꯀꯩꯝꯇ ꯑꯁꯤ ꯅꯪ ꯂꯩꯃꯤꯟꯅꯍꯧꯔꯣꯀꯣ ꯑꯩ ꯃꯇꯨꯡꯗ ꯑꯩ ꯀꯧꯈ꯭ꯔꯣ ꯑꯩ ꯆꯠꯂꯦ ꯃꯁꯤꯗꯤ ꯊꯧꯕꯣꯠ